mayambu ahanda maktada Manipuri wari yumjauna mayambu amuka hana punemjari ngasisu aikoina mayamgidamagta ne haidana phulhora story ama puduna laksari wari asile thoksarapa matamda soikiba langkiba kaya yaurabasu mayamna puksel sauna ngapiyu aduga amana wari asi hingliba natraga laikhidraba kanagumba amataga mari lainana ijaba wari nasade bahapna mapung phana sagasaduna ijaba wari amakakni Pare mayam adudi wari asi haunaba tawjaraklagi ngasigi wari asigi mami thabak maphamgi nupi Ajit thabak mapham amada mahak sunauna khallaba security amakakni makhoigi thabak mapham asina tai karigumba matanate lambi thugaiba haibadi lambi singkaktuna semba saba sigumba mayam ama tawraga makhoisu kat oina leibani Ajit thabak salamdagi matamni Thabak mafam asi mahaksu handakna ahanbani mafam asi asam gilamni maduda mahaki nupi naubi na hairi as aidi handak sakani hariba thabak mafam asi hanasu mamang thaki matamda mufaksu dugi mafam jagado sasu satri ado aidi sati chalhalingdi he wakhalda dumna khalabadi kadai yarani ge ha wakhalda kharasu sauthokpa tamgadabani Aikona lairibasi ima leibak nati langphaidani langphaida laina dogumba wakhal apikpa masa mayam ama khalabadi tungda lakadaba thabak mayam ama tawge khalibasing asidi kadai yagadoriba madu yaroi ko madu yaroi thabak asi aikhoisu masi tawdragadi nang soisu sara loine hengadoribani isa ni sisu sara loine hengadoribani aduna thabak mafam asi ata jaga da phajana sapataredana ado yari Thabak sakadoriba mafam jaga sibu asamgi sigi aikoina sakadaba sidagidi panglap laptre mafam jaga do aisu sapsabidi khangdri imanaba amana kaurakpani kaino haisibo asam sida sukuina leiraga aduba khangdabro sabaga andagi kharabudi haijale habani ise khangdri farese ado phaba phataba mutta tokrosi Thabaksi adum lai gadoribra da natragana halakadoribra aisi laibana din namida kaigino hadi mafam jagado thabaksu adukki matik yana sinbasu yai singdo ka ga lambi shurok mayam ama semlakadoribani hadi lambi thugai ba haibasidabu singdo thugai raga semakadoribani lambi semba haibasi aduna singdugi manung aduda kom tawdana bom thadaraga thugai gadoribani adugi dynamite bomb singado sangba matamda khoi security khrasu koropani thabak suba worker singa sisu aduki matik yamgadoribani ado worker yamba lairi aidi mafam jaga do aidi sati sanhalingde he se kesu tawrasi nungaina dum nairamu ai sumara marakta dum pau phorake nungti khudinge dum pau phorake da pau phorakta ba haduna mani na makai atai thabak kai keno khra sapadadi aisi Kasu thoina suwa khalase khandabani mafam jaga do aina salhalindabagi maramdi khangdi ai su isada wakhalsi nungaiti hinjina suwakhal hena khangumsida hinjina wakhal khanbasi madugi afaba pholasi sulaitabani phataba ngakto oirakpani faresi lehoro ai su sanaba tawrage asi hairaga ajida do prap tholakle mana makhong hek thangdokpa horakpa matamda mahaki masada sorasi Sorgi pungkham asi yangi asuna sora se kamthok tana yengba matamda mahaki sor pungkham asi sukhra makhidi phalle maduda jitna sakadori bathabak asiga aigi nupina yadri basiga mapa sana ribra natragana mangol oiroi haidana ta ibra amu kedoragi kasu tawde le horo aisa lagi ko aisu phone torake hoi ano Fajana gyan tana yenga ka saluko hoida pare dudi asu salage ko asi hairaga ajit adumak sakre mahaki nupi sodumak yengduna lehawi ajit thabak mafam asi mamana bo singa kadai wada sakadoribano haidana hangdana makhoi se lakle mamang thaki matamda mahakna mofak sakhidriba jagani singa sigi jaga se khrasu yamna pai mafam asi da thabak suba miyo singa sisu adoki matik yamna yami Ajitna asuk yamba miyam ase khuna senaraga laigadoribro sir senaraga laigadabadi nati aikoi su mafam asida lairiba dynamite bomb ase
masi oina senaraga adum laigadabani no bom senaraga laibasiti aikhusu dum yanida hoi sir kasu thoina wabadi nate adubu sir mafam asi hurambadi khara makhidi kanbani sir nupadagi nupidagi aduna dynamite bom asi huralaga yonthoi haidana mamang thaki matam da wathok khara su thona khiba laikre madugi su mathakta sir sida lairiba gari maya mase sir aikhogi lairiba compound asigi manungda loina thamgadoribani sir phare dudi ai su mafam jaga asida ngasi nau nau na join torapani asai phawa thabak suriba mafam jaga asida muktang yengsin basalugi haidana makhoi si yengsin basali ajit ado mafam aduda inau nau na lakpani mahak su masasi mafam jaga asida kari karam tawdana hanagi mafam jaga asida mahak su mamangai gi matamda duty amufak taraktriba jaga oibanina mahaki masasi kasui tawdana wakhalda su khallaga lam jaga sing asi chattanengi lairiba thabak suba wakar mayam masisu magi mathok sing ado dumak sunaduna lairi ajina mafam asiga hairagadi sing thaga se onthona su wangkhreda kaktriba sing mayam amasu lairi sing asi mayam ama kakpo hotnaba matamda onthona su wagadorida thabak suriba wakar sing asi kalengi saraba maisa asida makhoisu mayam ama wanaramgadoribani adubu hojikti ningtham thagi matam oibanina makhoisu khara makhidi wabadi pharamgani makha sidana muksu jungle mayam ama lairibani as onthokpanida jungle lambi oina su makha sida muksu lairi pat su lairi phare ai soigi phamdang hak changagi aduga potharagi thabaksi mafam jaga sida lakpa matamda isu isa sa khara makhidi wari haidana ajit adum haksu mahaki thabak mafam jaga adumda mahakse muk lakli nihaktang mahaki masase pothai asumna pothaba matamda mamita mase marang oina nupi amagi mong matauda mahaki masasi masida soki haidana nupi amana torakpani maduda ajitna hai nang bukanano nang bukanano nupi do masak masasu amata uba phangdi nupi do hoine maini amata hairamba tauda mahaksu mapalda duma prap thokre asumna mapalda hek thokhiba matamda nupi do tanai ajitna tana duna yengluba matamda nupi do mafam barang khangdana lairamdre asumna ajitna koilei leiduna yengba matamda lairaktrabaduda ajisu ngaktangi mamang aduda makoga si ingaw ngawrabani ajitna karino hadana mahaki masasi laithorapa matamda nupi do yamna sapham kaina mahaki mamang maktada saptingaga lepaga lairami maduda ajit mahaki masase khamprek khangi nupi do sumusin muraga mamayado ihang hang saraga lairambani ajitna dun he khamprek khangbaduda mikap thorakle aduga ajitna mama namitu humang ika na nungthilgi matam maduda ajitna sumna khalai haish kainada aibu mafam jaga sida hek lakpada mang nungaitaba mang libasibu aigi nupina mafam jaga se sakhinu na haibudu kari khangbaga leibasang ai singa sema khai kawbu kawi ai si yaure habagi phone ga mata tawdri nyaktang tawigi haidana ajitna phone tawre aduga mahaki nupida phone tawraga wari watai sanaraga mas mafam jaga sida yaure aduga mafam jaga si yengbada su yamna phajai haidana mahaki nupida paw tami mamangdu khiwa pumnamak singadu amata su tamdre masigi matungda ajit mahaki masasi adum tumina lairami awjik mahaki mamangdu khiwa pumnamak singadu karino khallaga wakhalda mahakse adum tumina ungduna lai asumna lairingai matamda mahaka tabak sumina kadoriba haibadi tabak duty tamina kadoriba miyo singadu sanglai sir ngasi numidang simadi sir kari ansang sasige aise phare sa madi sa silam sang lakpanina khradi wari hoi sir ado oksa sira sir kai sa sige san cha sira sir okti sa si khra makhai sulomi sanoina torasi hoi sir si hadana ajit ado san thongba sa si hadana mahaksu mahaka thabak tawminariba miyo singa duda haikre tabak subagi matam loire hadana makhoisu tabak suramba miyosing adasu magi mayum singta loina nakre asumna mayum de hek hanakiba matam aduda makhoisi bakhoi manga khakta sain sang thonglaga sana ba hadana tawrakle maduda ajina sumnang lai thoiba santa mafam jaga sida
ꯃꯐꯝ ꯖꯒꯥꯁꯤꯗ ꯑꯩꯗꯤ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯃꯪꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯈꯣꯂꯥ ꯑꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯇꯣꯡꯂꯤꯕ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯍꯥꯏꯐꯦꯠ ꯇꯧꯔꯝꯃꯤ꯫ ꯁꯥꯔ, ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯁꯥꯔ? ꯑꯩꯅ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯑꯒ ꯃꯃꯥꯏ ꯃꯃꯤꯠꯇꯤ ꯎꯗꯦ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯍꯪꯕꯗ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯑꯗꯨꯗ ꯑꯩꯅ ꯅꯨꯄꯤ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯥꯟꯅꯔꯒ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯇꯥꯟꯅꯕ ꯃꯇꯝꯗ ꯅꯨꯄꯤꯗꯤ ꯃꯄꯥꯜ ꯑꯁꯤꯗ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯂꯩꯗꯅ ꯌꯦꯡꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯒꯦ ꯍꯥꯏꯗꯅ ꯃꯥꯏ ꯑꯁꯤ ꯑꯃꯨꯛ ꯐꯠ ꯂꯩꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯒꯗꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯅ ꯃꯨꯁꯤꯟ ꯃꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯣ ꯏꯍꯪ ꯁꯥꯔꯒ ꯅꯨꯡ ꯃꯆꯦꯠ ꯀꯩꯅꯣ ꯈꯔꯁꯨ ꯄꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯗꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗꯤ ꯏꯁꯥꯁꯤ ꯀꯤꯕ ꯍꯦꯟꯃꯟꯗꯅ ꯃꯤꯀꯞ ꯑꯗꯨꯝ ꯊꯣꯔꯛꯂꯕꯅꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯇꯝꯃꯨꯔꯒ ꯃꯪꯒꯤ ꯋꯥꯔꯤ ꯑꯣꯏꯔꯝꯕꯗꯨꯗ ꯑꯃꯨꯛꯁꯨ ꯃꯌꯥꯝ ꯑꯁꯤ ꯋꯥ ꯍꯦꯛꯇ ꯅꯣꯛꯏ꯫ ꯊꯣꯏꯕꯅ ꯁꯥꯔ, ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯇꯥꯏꯕꯪ ꯐꯥꯎꯅ ꯍꯦꯛꯇ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯪꯗ ꯅꯠꯇꯕꯤꯗ ꯇꯥꯏꯕꯪꯗ ꯎꯔꯤꯕ꯭ꯔꯥꯒ ꯈꯜꯂꯨꯔꯦ꯫ ꯑꯩꯁꯨ ꯍꯥꯟꯅ ꯃꯪꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯔꯤꯕꯗꯨꯗꯤ ꯅꯈꯣꯏ ꯇꯥꯍꯧꯗ꯭ꯔꯕꯣ? ꯍꯣꯏ ꯁꯥꯔ, ꯑꯗꯨꯕꯨꯗꯤ ꯇꯥꯍꯧꯗ꯭ꯔꯦ꯫ ꯐꯔꯦ ꯁꯥꯔ, ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯤ ꯊꯣꯡꯂꯒ ꯑꯩꯈꯣꯏꯁꯨ ꯆꯥꯅꯕ ꯇꯧꯔꯁꯤ ꯁꯥꯔ ꯍꯥꯏꯗꯅ ꯃꯈꯣꯏ 3-4 ꯆꯪꯗꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯤ ꯊꯣꯡꯂꯤ꯫ ꯑꯖꯤꯠꯁꯨ ꯃꯄꯥꯜꯗ ꯍꯥꯏꯐꯦꯠ ꯊꯣꯛꯏ꯫ ꯑꯖꯤꯠꯅ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯃꯐꯝ ꯑꯁꯤ ꯂꯩꯗꯅ ꯌꯦꯡꯏ꯫ ꯑꯁꯨꯝꯅ ꯂꯩꯗꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯈꯔ ꯇꯥꯝꯅ ꯂꯩꯔꯤꯕ, ꯍꯥꯏꯕꯗꯤ ꯆꯤꯡ ꯊꯨꯒꯥꯏꯗꯕꯤꯗ ꯃꯊꯪꯒꯤ ꯍꯌꯦꯡ ꯊꯨꯒꯥꯏꯒꯗꯕ ꯂꯩꯔꯤꯕ ꯃꯗꯨꯒꯤ ꯆꯤꯡꯆꯦꯞ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯑꯖꯤꯠ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯎꯔꯛꯂꯦ꯫ ꯑꯖꯤꯠꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯕꯛ ꯁꯨꯕꯒꯤ ꯋꯥꯀꯔ ꯑꯁꯤ ꯂꯩꯔꯤꯕ꯭ꯔꯥ? ꯂꯩꯔꯤꯕ꯭ꯔꯥꯅꯦ ꯁꯤꯕꯨ ꯍꯥꯏꯗꯅ ꯑꯖꯤꯠꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯖꯤꯠꯅ ꯃꯅꯥꯛ ꯋꯥꯏꯁꯤꯗ ꯈꯔ ꯊꯨꯅ ꯆꯪꯒꯦ ꯍꯥꯏꯗꯅ ꯃꯈꯣꯏ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯂꯩꯍꯧꯔꯤꯕ ꯀꯥꯡꯕꯨ ꯑꯗꯨ ꯃꯈꯣꯏꯁꯨ ꯂꯥꯡꯗꯅ ꯑꯗꯨꯝ ꯊꯣꯡꯍꯧꯔꯤ꯫ ꯑꯖꯤꯠꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯀꯅꯥꯅꯣ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯒꯗꯤ ꯈꯔ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯖꯤꯠ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯉꯛꯄꯅꯁꯨ ꯈꯝ ꯊꯦꯡꯂꯦ꯫ ꯑꯖꯤꯠꯅ ꯍꯧꯖꯤꯛ ꯋꯥꯏꯗ ꯁꯤꯗꯩꯁꯤꯗ ꯂꯩꯔꯝꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯅꯨꯄꯤ ꯑꯃꯒꯤ ꯁꯑꯣꯡ ꯁꯥꯗꯥꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯤꯁꯤꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯁꯤꯕꯨ? ꯋꯥꯈꯜꯅ ꯈꯟꯕꯗꯤ ꯑꯣꯏꯔꯝꯒꯗꯕꯗꯤ ꯃꯥꯟꯗꯦꯗ, ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯍꯥꯏꯗꯅ ꯑꯖꯤꯠ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯤꯡ ꯀꯛꯈꯤꯕ ꯖꯒꯥ ꯑꯗꯣꯝꯗ ꯅꯨꯡꯇꯨꯝ ꯑꯃꯅꯤ ꯑꯣꯟꯊꯔꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯂꯦ꯫ ꯑꯖꯤꯠꯅ ꯃꯃꯥꯏ ꯑꯁꯤ ꯑꯃꯨꯛ ꯐꯠ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯖꯤꯠꯅ ꯎꯆꯤꯔꯥ, ꯍꯧꯗꯣꯡꯂꯥ, ꯂꯝ ꯍꯧꯗꯣꯡꯒꯨꯝꯕ ꯂꯩꯕ ꯖꯥꯠꯂꯥ, ꯅꯠꯇ꯭ꯔꯒ ꯁꯥꯁꯤꯡ ꯊꯣꯔꯛꯂꯒ ꯆꯤꯡꯆꯦꯞ ꯑꯁꯤꯗ ꯆꯠꯄ ꯃꯇꯝꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯅ ꯅꯨꯡꯇꯨꯝ ꯑꯁꯤ ꯃꯈꯥꯗ ꯇꯥꯔꯛꯂꯤꯕ꯭ꯔꯥ? ꯑꯩꯁꯨ ꯄ꯭ꯔꯞ ꯆꯪꯉꯒꯦ ꯍꯥꯏꯗꯅ ꯑꯖꯤꯠ ꯑꯁꯤ ꯈꯔ ꯊꯨꯅ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯤ ꯃꯐꯝ ꯖꯒꯥꯁꯤ ꯍꯦꯛ ꯌꯧꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯃꯨꯛꯀꯁꯨ ꯃꯃꯥꯏ ꯑꯁꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯑꯃꯨꯛ ꯎꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯗꯨꯒꯤ ꯃꯐꯝ ꯖꯒꯥꯗꯨꯗ ꯑꯃꯨꯛꯁꯨ ꯆꯞ ꯆꯥꯅ ꯍꯦꯛ ꯂꯦꯞꯂꯒ ꯂꯩꯕꯒꯨꯝꯅ ꯎꯔꯛꯂꯦ꯫ ꯃꯗꯨ ꯎꯔꯛꯄꯗꯨꯗ ꯑꯖꯤꯠꯅ ꯀꯔꯤꯅꯣꯗ, ꯇꯣꯔꯆ ꯑꯁꯤꯅ ꯀꯥꯞꯂꯕꯁꯨ ꯌꯧꯕ ꯉꯝꯗꯦ, ꯃꯇꯧ ꯀꯔꯝꯅ ꯁꯤꯕꯨ ꯑꯥꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯅꯨꯄꯤꯒꯤ ꯐꯤꯕꯝ ꯑꯣꯏꯅꯁꯨ ꯇꯧꯏ? ꯑꯩꯅ ꯌꯦꯡꯂꯤꯕꯁꯤ, ꯑꯩꯅ ꯎꯔꯤꯕꯁꯤꯁꯨ ꯅꯨꯄꯤꯒꯤ ꯐꯤꯕꯝ ꯑꯣꯏꯅ ꯇꯧꯖꯔꯒꯁꯨ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯕ ꯇꯧꯗꯦ, ꯑꯗꯨꯒ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯖꯤꯠꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯖꯤꯠ ꯃꯈꯣꯏꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯆꯥꯅꯕ ꯍꯥꯏꯗꯅ ꯃꯈꯣꯏꯁꯤ ꯇꯧꯔꯛꯂꯤ꯫ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯆꯥꯅ ꯑꯖꯤꯠꯅ ꯍꯥꯏꯔꯛꯂꯦ, ꯊꯣꯏꯕ, ꯁꯥꯟꯇꯥ, ꯑꯥꯗ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯤꯡ ꯀꯛꯄꯒꯤ ꯂꯩꯔꯤꯕ ꯑꯔꯣꯏꯕ ꯄꯟꯊꯨꯡ ꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛꯁꯤ, ꯁꯤꯒꯤ ꯃꯐꯝ ꯖꯒꯥꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯊꯣꯛꯂꯒ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯒꯨꯝꯅ ꯇꯧꯏꯗ꯫ ꯁꯥꯔ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯁꯥꯔ? ꯃꯐꯝ ꯖꯒꯥꯁꯤꯗꯤ ꯋꯥꯀꯔꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯁꯥꯔ, ꯀꯃꯥꯏꯅ ꯎꯔꯤꯅꯣ ꯁꯥꯔ? ꯁꯥꯟꯇꯥ, ꯑꯩ ꯍꯥꯏꯒꯦ, ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯪꯗꯤ ꯍꯪꯆꯤꯠ ꯂꯥꯡꯒꯦ ꯍꯥꯏꯗꯅ ꯊꯣꯛꯎꯕꯅꯤ꯫ ꯍꯣꯏ, ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯐꯦꯠꯇꯪꯗꯤ ꯊꯣꯛꯂꯒ ꯑꯩꯁꯤ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯥꯒꯤ ꯑꯩꯈꯣꯏꯅ ꯆꯤꯡ ꯀꯛꯂꯤꯕ ꯑꯔꯣꯏꯕ ꯄꯥꯟꯗꯝ ꯑꯁꯤ, ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯁꯤ, ꯃꯁꯤꯗ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯤꯆꯥꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ, ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯒꯨꯝꯅ ꯑꯩꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯎꯔꯛꯄ,
ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯨꯔꯛꯇꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯎꯔꯛꯄ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ꯫ ꯃꯗꯨꯗ ꯁꯥꯟꯇꯅ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯕ ꯐꯪꯗꯦꯗ ꯁꯥꯔ, ꯀꯩꯁꯨ ꯊꯣꯏꯅꯁꯨ ꯈꯪꯒꯨꯝꯁꯤꯗ ꯁꯥꯔ꯫ ꯁꯥꯔ, ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯌꯨꯁꯤ ꯍꯣꯔꯦꯟ ꯃꯩ ꯇꯤꯛꯅ ꯇꯤꯛꯅ ꯑꯗꯨꯝ ꯌꯨꯁꯤ ꯊꯛꯆꯤꯟꯁꯤ ꯁꯥꯔ꯫ ꯌꯨꯕꯨꯗꯤ ꯊꯛꯀꯗꯧꯔꯤꯕꯅꯤ, ꯐꯔꯦꯁꯦ, ꯆꯥꯛ ꯑꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯅꯔꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯉꯥꯁꯤ ꯆꯥꯛ ꯑꯗꯨ ꯆꯥꯊꯣꯛꯂꯤ꯫ ꯑꯇꯩ ꯂꯩꯔꯤꯕ ꯑꯅꯤꯗꯨꯅꯁꯨ ꯑꯁꯥ ꯃꯆꯥꯅꯤ, ꯃꯈꯣꯏꯅꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯜꯂꯨꯅꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯦ꯫ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯕ ꯃꯇꯝꯗ ꯃꯄꯥꯜꯗ ꯃꯩ ꯍꯧꯒꯠꯂꯒ ꯃꯩ ꯑꯁꯤ ꯇꯤꯛꯁꯤ, ꯑꯗꯨꯒ ꯌꯨ ꯂꯤꯛꯂꯤ ꯑꯁꯤꯁꯨ ꯈꯔ ꯊꯛꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯉꯥꯁꯤ ꯊꯣꯛꯅꯔꯛꯇꯨꯅ ꯃꯩ ꯇꯤꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯖꯤꯠꯅ ꯍꯥꯏꯔꯛꯏ, ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏ, ꯃꯩꯁꯨ ꯇꯦꯛꯁꯤꯜꯂꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯥꯛꯁꯨ ꯆꯥꯔꯒ ꯌꯨ ꯊꯛꯆꯤꯟꯕꯁꯤꯕꯨ ꯍꯣꯔꯦꯟ ꯕꯦꯔꯥ ꯀꯥꯔꯣꯏꯗꯕ꯭ꯔꯣ? ꯁꯥꯔ, ꯌꯥꯝ ꯄꯥꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯁꯥꯔ, ꯈꯖꯤꯛ ꯈꯖꯤꯛꯇ ꯄꯥꯏꯔꯒ ꯇꯣꯛꯑꯁꯤ, ꯑꯩꯈꯣꯏꯁꯨ ꯚꯥꯞꯀ ꯑꯣꯏꯍꯧꯗ꯭ꯔꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯃꯩꯁꯤ ꯇꯤꯛꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯁꯤ ꯍꯥꯏꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯁꯣꯔꯄꯦꯛ ꯇꯧꯔꯒ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯄꯅꯤ꯫ ꯒꯦꯠꯁꯦ ꯍꯥꯡꯉꯨ ꯍꯥꯏꯗꯅ ꯒꯦꯠ ꯑꯗꯨ ꯗꯣꯡ ꯗꯣꯡ ꯂꯥꯎꯅ ꯊꯤꯜꯂꯛꯄꯅꯤ꯫ ꯃꯗꯨꯗ ꯁꯥꯟꯇꯅ, ꯀꯩꯅꯣ, ꯍꯧꯖꯤꯛ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯒꯦ? ꯄꯨꯡꯁꯤ 10:30 ꯇꯥꯔꯛꯀꯗꯧꯔꯕꯅꯤ꯫ ꯁꯥꯔ, ꯒꯦꯠ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯒ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤ ꯍꯥꯏꯐꯦꯠ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯁꯤꯔꯥ ꯁꯥꯔ? ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯥꯡꯗꯣꯛꯂꯒ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃ ꯅꯪꯂꯕꯗꯤ? ꯍꯣꯏ ꯁꯥꯔ, ꯑꯗꯨꯁꯨ ꯑꯃꯨꯛ ꯈꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨ ꯁꯥꯔ, ꯀꯅꯥꯒꯨꯝꯕ ꯑꯃ ꯈꯨꯗꯣꯡꯊꯤꯕꯒ ꯅꯪꯂꯕ ꯖꯥꯠꯂꯥ ꯍꯥꯏꯐꯦꯠꯇꯪ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯁꯤꯔꯥ ꯁꯥꯔ? ꯃꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯐꯔꯦ, ꯍꯥꯡꯗꯣꯛꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯁꯥꯟꯇꯁꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯁꯥꯟꯇ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯔ ꯁꯨꯡꯉꯛꯂꯦ꯫ ꯁꯥꯟꯇꯅ, ꯍꯧꯖꯤꯛꯋꯥꯏꯗ ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯣ ꯍꯥꯏꯗꯅ ꯊꯣꯡ ꯊꯤꯜꯂꯛꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯕꯁꯤꯗꯤ? ꯍꯥꯏꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯃꯨꯛꯁꯨ ꯊꯣꯡ ꯑꯁꯤ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯆꯠꯀꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄꯅꯤ꯫ ꯑꯃꯨꯛꯁꯨ ꯊꯣꯡ ꯑꯁꯤ ꯗꯣꯛ ꯗꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯂꯤ꯫ ꯁꯥꯟꯇꯅ, ꯁꯥꯟꯇ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯒꯦꯠ ꯀꯤꯄꯔ ꯑꯣꯏꯅ ꯂꯩꯒꯗꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛꯁꯨ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯏꯪꯕꯒꯤ ꯃꯇꯧꯅꯤ꯫ ꯃꯗꯨꯗ ꯁꯥꯟꯇꯅ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥ? ꯇꯥꯗꯥ, ꯑꯩꯁꯤ ꯌꯥꯝꯅ ꯏꯪꯉꯤ, ꯑꯩꯕꯨ ꯃꯩ ꯇꯦꯛꯄꯒꯨꯝꯕꯒ ꯌꯥꯒꯗ꯭ꯔꯥ? ꯏꯕꯦꯝꯃ, ꯃꯩ ꯇꯦꯛꯄ ꯑꯩꯈꯣꯏ 5ꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯅꯪ ꯅꯊꯟꯗ ꯅꯨꯄꯤ ꯑꯣꯏꯅꯁꯨ ꯇꯧ, ꯀꯃꯥꯏꯅ ꯌꯥꯒꯗꯧꯔꯤꯕ ꯏꯕꯦꯝꯃ? ꯇꯥꯗꯥ, ꯌꯥꯅꯤ, ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯃꯩ ꯇꯦꯛꯆꯒꯦ, ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯏ꯫ ꯃꯗꯨꯗ ꯌꯨ ꯈꯔ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯒꯦꯠ ꯍꯥꯡꯉꯁꯨ ꯑꯗꯨꯒ ꯑꯥꯗ ꯂꯩꯔꯤꯕ ꯒꯦꯠ ꯑꯁꯤꯒꯤ ꯃꯄꯥꯜꯗ ꯀꯅꯥ ꯂꯥꯛꯀꯦ ꯌꯦꯡꯉꯨꯁꯨ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯒ ꯆꯪꯉꯛꯏꯕꯁꯤꯕꯨ? ꯁꯤꯕꯨ ꯁꯥꯔ, ꯅꯨꯄꯤꯒ ꯆꯦꯜꯂꯛꯏꯕ ꯍꯥꯏꯗꯨꯔꯣ? ꯅꯨꯄꯤꯁꯤꯅꯒ ꯆꯦꯟꯁꯤꯜꯂꯛꯏꯕ ꯀꯥꯏꯗꯨꯔꯣ ꯁꯤꯕꯨ? ꯍꯌꯦꯡ ꯄꯥꯎ ꯍꯟꯕꯒ ꯑꯃꯨꯛ ꯆꯠꯇꯅꯀꯣ꯫ ꯉꯥꯏꯈꯣ, ꯃꯥꯒꯤꯁꯦ ꯅꯨꯄꯤꯁꯦ ꯂꯝꯃꯥꯡꯅꯔꯒ ꯂꯥꯛꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯖꯒꯥꯁꯤꯗ ꯀꯩꯒꯨꯝꯕ ꯑꯃ ꯍꯪꯕ ꯂꯥꯛꯄ ꯃꯥꯜꯂꯤ, ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯍꯪꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯤ ꯅꯨꯄꯤ ꯑꯁꯤ, ꯑꯗꯨꯒ ꯃꯈꯣꯏ 5ꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯅꯨꯄꯤ ꯑꯁꯤꯗ ꯑꯖꯤꯠꯅ ꯑꯁꯨꯝꯅ ꯍꯪꯉꯤ, ꯏꯕꯦꯝꯃ, ꯀꯔꯤ ꯂꯩꯔꯦ? ꯃꯐꯝ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏ 5ꯈꯛ ꯂꯩꯕ ꯖꯒꯥꯅꯤ, ꯑꯗꯨ ꯅꯪ ꯂꯥꯛꯄꯕꯨ? ꯁꯥꯔ, ꯑꯩꯁꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯏꯪꯉꯦꯅ ꯃꯩꯁꯤ ꯇꯦꯛꯀꯦꯅ ꯂꯥꯛꯄꯅꯤ ꯁꯥꯔ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯧꯀ꯭ꯔꯤ ꯑꯝꯇ ꯂꯧꯊꯣꯛꯍꯟꯒꯦ ꯍꯥꯏꯗꯅ ꯆꯧꯀ꯭ꯔꯤ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯇꯤꯛꯍꯜꯂꯤ ꯅꯨꯄꯤ ꯑꯁꯤ ꯐꯝꯍꯜꯂꯒ꯫ ꯅꯨꯄꯤ ꯑꯁꯤꯅ ꯁꯨꯝ ꯐꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯩ꯫ ꯅꯨꯄꯤꯁꯤ ꯄꯪꯂꯥꯞ ꯂꯥꯞꯄ ꯅꯠꯇꯦ, ꯃꯁꯤꯗꯒꯤ ꯈꯔ ꯈꯖꯤꯛ ꯆꯠꯂꯒ ꯂꯩꯔꯦ ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯗꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯅꯨꯄꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯖꯤꯠꯅ, ꯅꯪꯗꯤ ꯑꯉꯥꯡꯒꯨꯝꯕꯒ, ꯍꯥꯏꯗꯤ ꯅꯪꯒꯤ ꯅꯁꯥꯒ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯕ꯭ꯔꯥ? ꯏꯆꯥꯁꯨ ꯏꯃꯤꯠꯇ ꯎꯒꯦ ꯇꯧꯔꯀꯥꯟꯗ ꯀꯥꯏꯈ꯭ꯔꯦ ꯁꯥꯔ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨ ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯈ꯭ꯔꯤꯕ? ꯁꯥꯔ, ꯁꯤꯒꯤ ꯁꯤꯡ ꯑꯁꯤ ꯊꯨꯒꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯆꯦꯟꯊꯣꯛꯄ ꯅꯪꯍꯧꯗ꯭ꯔꯦ, ꯑꯗꯨꯗ
ꯅꯨꯡ ꯃꯆꯦꯠ ꯃꯆꯦꯠ ꯃꯌꯥꯝꯅ ꯄꯥꯜꯂꯒ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯃꯀꯣꯛ ꯀꯥꯏꯔꯒ ꯁꯤꯈꯤꯕꯅꯤ ꯁꯥꯔ. ꯐꯔꯦꯁꯦ. ꯑꯗꯣ ꯅꯪ ꯄꯪꯀꯨꯏ ꯀꯨꯏꯅꯁꯨ ꯂꯩꯔꯨꯔꯅꯨ. ꯑꯩꯈꯣꯏ ꯃꯉꯥꯒꯤ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯁꯤ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯔꯗꯤ ꯐꯕ. ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯅꯪ ꯅꯊꯟꯇ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯣ ꯅꯪ ꯃꯐꯝ ꯖꯒꯥꯁꯤꯗ ꯄꯪꯀꯨꯏ ꯀꯨꯏꯗꯅꯗꯤ ꯅꯪ ꯂꯩꯔꯨꯔꯅꯨꯀꯣ. ꯑꯁꯤ ꯍꯥꯏꯔꯒ ꯑꯖꯤꯠ ꯑꯗꯨꯁꯨ ꯃꯩ ꯇꯦꯛꯃꯤꯟꯅꯩ. ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯩ. ꯑꯁꯨꯝ ꯁꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯅꯤ. ꯄꯨꯡ 12 ꯇꯥꯁꯤꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯒꯦꯠ ꯍꯥꯡꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ. ꯁꯥꯟꯇꯅ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯉꯥꯎꯕꯒ ꯑꯣꯏꯔꯤ ꯖꯥꯠꯂꯥ? ꯑꯉꯥꯎꯕ ꯑꯣꯏꯔꯝꯂꯣꯏ. ꯅꯨꯄꯤ ꯑꯁꯤ ꯌꯦꯡꯉꯨꯗꯣ. ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯔꯣꯜ ꯑꯗꯨ ꯌꯥꯝꯅꯁꯨ ꯍꯜꯅ ꯂꯥꯛꯏ. ꯉꯥꯎꯕ ꯑꯣꯏꯔꯒꯗꯤ ꯃꯣꯇꯥꯏ ꯁꯨꯗꯥꯏꯅꯔꯒ ꯂꯥꯛꯑꯣꯏꯗꯕ꯭ꯔꯥ? ꯂꯥꯛꯑꯣꯏꯗꯕ꯭ꯔꯣ? ꯃꯗꯨꯗ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯑꯍꯥꯟꯕ ꯆꯪꯃꯤꯟꯅꯔꯛꯄꯗꯨꯗ ꯅꯪꯅ ꯄꯨꯗꯨꯅ ꯂꯥꯛꯑꯕ꯭ꯔꯥ? ꯅꯨꯄꯤ ꯑꯁꯤ ꯅꯪꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯒ ꯃꯐꯝ ꯖꯒꯥꯁꯤꯗ ꯊꯩꯒꯦ ꯍꯥꯏꯗꯅ ꯀꯧꯁꯤꯜꯂꯤꯕ꯭ꯔꯥ ꯁꯤꯅꯤꯗ ꯑꯩꯒꯤ ꯋꯥꯈꯜꯗ. ꯆꯠꯊꯣꯗ, ꯅꯥꯇꯩ ꯆꯥꯗꯕ ꯅꯪꯁꯨ. ꯃꯐꯝ ꯖꯒꯥꯁꯤꯗ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯄꯤ ꯊꯩꯗꯣꯔꯤꯒꯦ? ꯂꯩꯗꯅ ꯐꯤꯂꯝꯗ ꯀꯩꯗ ꯅꯨꯄꯤ ꯊꯕꯛ ꯃꯐꯝꯗ ꯄꯣꯁꯇꯤꯡ ꯇꯥꯔꯒ ꯊꯩꯗꯅ ꯊꯝꯅꯕꯗꯣ, ꯃꯗꯨ ꯃꯥꯜꯂꯛꯄ. ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯅꯅꯦ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯤꯇꯥꯖꯗꯦ. ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯩꯅ ꯑꯃꯨꯛ ꯂꯥꯡꯐꯥꯡ ꯇꯧꯔꯒ ꯑꯃꯨꯛ ꯀꯣꯏꯈꯤꯒꯗꯧꯔꯤꯕ꯭ꯔꯣ? ꯅꯪꯒꯤ ꯋꯥꯗꯣ ꯃꯥꯇ꯭ꯔ ꯆꯥꯗꯦꯀꯣ. ꯁꯥꯔ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯃꯁꯛꯁꯨ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯐꯖꯩ. ꯃꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯥꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯅꯣꯅꯤ ꯀꯧꯏ. ꯅꯣꯅꯤ ꯕꯣꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ. ꯃꯩꯇꯩꯂꯣꯟꯁꯨ ꯈꯔ ꯑꯗꯨꯝ ꯃꯤꯛꯁ ꯇꯧꯔꯒ ꯊꯣꯛꯏ. ꯁꯥꯔ, ꯃꯤꯛꯁ ꯇꯧꯔꯒ ꯊꯣꯛꯄ ꯅꯠꯇꯦ. ꯃꯥ ꯃꯩꯇꯩꯂꯣꯟ ꯐꯖꯅ ꯈꯪꯕ ꯃꯥꯜꯂꯤ ꯁꯥꯔ. ꯑꯗꯨꯁꯨ ꯃꯥꯜꯂꯤ. ꯐꯔꯦꯁꯦ, ꯋꯥꯈꯜꯗ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯤꯟꯅꯁꯨ ꯋꯥꯈꯜ ꯈꯜꯂꯒꯨꯝꯁꯤ, ꯑꯗꯨꯝ ꯇꯨꯝꯃꯁꯤ. ꯑꯁꯤ ꯍꯥꯏꯔꯒ ꯃꯩ ꯑꯁꯤ ꯃꯨꯊꯠꯂꯒ ꯃꯈꯣꯏꯁꯨ ꯇꯨꯝꯕ ꯆꯪꯅꯔꯛꯂꯤ. ꯑꯗꯨꯕꯨ ꯑꯖꯤꯠ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯋꯥꯈꯜꯗꯗꯤ ꯍꯥꯏꯐꯦꯠ ꯈꯜꯂꯤ. ꯃꯔꯝꯗꯤ ꯅꯨꯄꯤꯁꯤ ꯃꯁꯥ ꯃꯊꯟꯇ ꯍꯦꯛꯇ ꯅꯨꯄꯥ ꯉꯥꯛꯇ ꯂꯩꯕ ꯃꯐꯝ ꯖꯒꯥꯁꯤꯗ ꯂꯥꯛꯄ ꯍꯧꯅꯗꯦ ꯍꯥꯏꯗꯅ ꯑꯖꯤꯠ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯍꯥꯏꯐꯦꯠꯇꯤ ꯈꯜꯂꯤ. ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯨꯛ ꯆꯝꯅ ꯈꯜꯂꯤ. ꯑꯩꯈꯣꯏ ꯉꯥꯛꯇ ꯂꯩꯕ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯛꯏꯕꯗꯣ, ꯑꯩꯕꯨ ꯏꯁꯥꯁꯤ ꯈꯔ ꯈꯖꯤꯛꯇꯤ ꯆꯤꯡꯅꯕꯗꯤ ꯐꯥꯎꯏꯁꯦ. ꯑꯗꯨꯕꯨ ꯆꯤꯡꯅꯕ ꯐꯥꯎꯖꯔꯕꯁꯨ ꯐꯔꯦ, ꯑꯃ ꯑꯣꯏꯖꯔꯁꯅꯨ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯁꯅꯨ. ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯁꯨ ꯗ꯭ꯌꯨꯇꯤ ꯇꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯕ ꯍꯥꯏꯕꯗꯨꯅꯤ. ꯃꯐꯝ ꯖꯒꯥꯁꯤꯗꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯎꯏ ꯍꯥꯏꯔꯕꯅꯤꯅ ꯍꯌꯦꯡꯁꯦ ꯑꯃꯨꯛꯇꯪ ꯍꯪꯒꯦ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯅꯣꯅꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯃꯐꯝ ꯖꯒꯥꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ. ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯅꯨꯄꯤ ꯑꯁꯤ ꯈꯪꯗꯦ ꯍꯥꯏꯗꯅ ꯂꯣꯏꯅ ꯍꯥꯏꯔꯛꯄꯅꯤ. ꯃꯗꯨꯗ ꯑꯖꯤꯠꯁꯨ ꯃꯊꯥꯁꯤ ꯈꯤꯇꯪꯗꯤ ꯁꯥꯔꯤ. ꯉꯔꯥꯡ ꯃꯍꯥꯛꯅꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯤ ꯅꯣꯅꯤ ꯀꯧꯏ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯤꯕ ꯃꯇꯝꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯅꯣꯅꯤ ꯀꯧꯕ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤ? ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯄ꯭ꯔꯞ ꯂꯥꯛꯂꯤ, ꯍꯥꯏꯕꯗꯤ ꯑꯖꯤꯠ ꯑꯗꯣ. ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯊꯕꯛ ꯁꯨꯕ ꯋꯥꯀꯔꯁꯤꯡꯒꯤ ꯂꯩꯔꯤꯕ ꯔꯦꯖꯤꯁꯇꯥꯔ ꯑꯗꯨ ꯐꯥꯛꯇꯠꯇꯨꯅ ꯌꯦꯡꯂꯨꯏ. ꯑꯁꯨꯝꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯣꯅꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯡ ꯌꯥꯎꯔꯝꯗꯦ. ꯑꯖꯤꯠꯅ ꯉꯛꯏ. ꯑꯗꯨꯒ ꯑꯖꯤꯠ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅꯁꯨ ꯈꯜꯂꯛꯏ, ꯀꯔꯤꯅꯣꯗ? ꯊꯕꯛ ꯁꯨꯕ ꯃꯐꯝ ꯖꯒꯥꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯣꯅꯤ ꯀꯧꯕ ꯅꯨꯄꯤ ꯑꯃꯠꯇ ꯃꯁꯛ ꯈꯪꯗꯦꯅ ꯂꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗ ꯆꯤꯟ ꯊꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ? ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯒ ꯂꯩꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯊꯕꯛ ꯁꯨꯕ ꯃꯇꯝꯗꯅꯤ. ꯃꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤꯁꯨ ꯊꯕꯛ ꯁꯨꯕꯗ ꯈꯔꯗꯤ ꯋꯥꯔꯦ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯈꯔ ꯉꯟꯅ ꯁꯨꯇꯤ ꯑꯗꯨꯃꯛ ꯊꯥꯗꯣꯛꯂꯤ. ꯋꯥꯀꯔꯁꯤꯡ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯌꯨꯝꯁꯤꯡꯗ ꯂꯣꯏꯅ ꯍꯔꯥꯎꯅꯗꯨꯅ ꯊꯤꯀꯥꯗ ꯂꯥꯛꯂꯒ ꯄꯩꯁꯥꯁꯤꯁꯨ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯒ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯕꯅꯤ. ꯃꯗꯨꯗ ꯑꯖꯤꯠꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯖꯒꯥꯁꯤꯗꯗꯤ ꯅꯣꯅꯤ ꯀꯧꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤꯅ ꯍꯥꯏꯅꯩꯗ. ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯎꯈ꯭ꯔꯤꯕ ꯅꯨꯄꯤ ꯅꯣꯅꯤ ꯑꯗꯨꯅ ꯀꯔꯝꯕ ꯅꯣꯅꯤ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯁꯤꯒꯤ ꯅꯣꯅꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯐꯝ ꯑꯁꯤꯗꯗꯤ ꯅꯣꯅꯤ ꯀꯧꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯁꯤꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏꯗ. ꯁꯥꯔ, ꯑꯩꯅ ꯁꯨꯝ ꯆꯤꯡꯅꯕꯗ ꯅꯨꯄꯤ ꯑꯗꯣ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯕ ꯈꯔ ꯅꯨꯄꯤ ꯀꯩꯒꯨꯝꯕ ꯃꯥꯏ ꯀꯣꯛꯇꯣ ꯕꯦꯔꯥ ꯑꯃ ꯏꯂꯩ ꯂꯩꯕ ꯅꯨꯄꯤ ꯑꯣꯏꯔꯝꯒꯗꯕꯁꯨ ꯃꯥꯜꯂꯤ, ꯊꯣꯏꯕꯅ ꯍꯥꯏꯔꯛꯄꯅꯤ. ꯃꯗꯨꯗ ꯑꯖꯤꯠꯅ, ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯣꯏꯗ. ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ
mahakna nganglaiba wangang sangang mayamsing ado wangang sangang sing ado aina sum yengba matamda chumnagi normal oiba mioiba amadi mali adubu khangdi faresi sida ka hena hinjina su wakhal khalagumsi haidana makhoi se adum tuminna numidangi matam yorakpududa makhoi su mai tekna yu thaklaga wari watai khara sanai asumna wari watai sanaringai matamda thong se amuk dong launa thilakpani handa mukti thoibana nahamaki nupi do muk laaba sala sir haipetang thong ase hangdoktuna yengusira sir haipetang hangdoklaga yenguge habra hoi sir ai yengjarugi asi haidana duma prap thokre thong ase hangdoktuna hek yengloi asumna thong ase hangdoktuna yengluba matamda nupi ase oirami nonina sir ai amukta sangjarake yagadra hoi sango noni ga makhoi se phamin samina dana wari watai khara sanare asumna noni se khara lakpa matam maduda makhoi su noni se kanano haibasu mayek sena budi khangdraga su noni na sum laktuna numidang khudingi mai tikpa khopa tawraga yamna samna wari watai sanaba matam asida thoibana khalai masigi nupi sibu numidang ai khoigi nakta lai basibu lamchat nai dawi nupi ga wari jala aibu masi sakraba matamda muktang aikogi sarasida hangbana phagadoribra haidana wakhalda su khallaga lairami noni si sakre noni du hek sakraba matam maduda numidangi matam maduda gera se muk dong launa thilakpani noni sakraba matam minute manga tara muk kanaraba matamda thong adu thilakpani maduda ajina mu hangba thoi adubu kana gumba mata lairamde khara laptakna nupi ma salibado ajin urakle ajitna noni sing asai sakhibado ada yobada ngairibra khaidana ajina munna dum yingduna lairingai matamda nupi do mafam barang khangdana swai laun hekta thabalgi mangal da mangki adu budget mahaki wakhalda kaisu thoina wakhalda khanbadi tawde maramdi mahna mamit noiringai matamda mangki bani ajina mit noiringai matam asida mangki bodi jala hauji wada nupi ma lairambadu bu amuk lairamdre mataw karamna sidi haidana jisu wakhalda yamna henjina di wakhalda do khaludre asumna ngi haktangi matungda ajira do prap sang laba matamda mahaki tung thangba saruk adomda kana gumba misak amana inarakpagumna wakhalda phawrapani maduda ajina tunglai thoktuna yangloi kana gumba amata lairamde ajina aigi wakhalda tunglai thoga kana gumba ama laibagumna wakhalda khalai basibu tasengna aigi wakhala sibu ori jala madumakti oiramoida haidana wakhala do khallaga ajit adu maksang lai ngai haktangi matungda ajit mahaki masasi mapalda lairiba mai sing adu suloina muthatle mai sing adu muthalaba matamda ajitna santa da hairai santa ahingi matamda gate thinbaga yoraklabadi thonga se hangano mafam jaga si huramba mayam amasu aikhoi laibadagi hojikti changbadi ngamdre adubu pot lairiba mayamsing hurangi khalabadi kaisu laiba wanati hoi sir huramba mayamna pungchang bangamba sanati da sir aikoina paiba nomai asisu phagi pharang maktina tabanina makhoi khaktana khulai paiba suna tabanina sir makhoi su khara makhai kiriba sani ado phare nang su tumur ai su tumnaba tawrage ado sir handa mukti noni laibado sir lakanu na haibana phagadoribra ma lakpasi aidi Shasi kaino madi ching nei sir karigino santa sir nan se ai na phe yengluba matamda mahaki tung thangba saruga se ai swai phe te lai thoga yenglubani adubu pumna moi kai boy mahaki tung ase manama ma essential sir ma bu khongang khulam tawraga sambaga nangdabu nupi odi jala oi adugumba wangang sangado kanana yare wathi ware nganga kanu ko wathi ware nganga sir ai na ise sir na la khalaba male ai na badi ma makhong hamaga seran turan tawdana kawdana ma ki makhong hambagi samdraba sala sum haibagi wani sir yare santa adugumba wasoi do ngangla kanu yare sangwa yare asi hairaga do mak thajengkhre taseng hairabada santana namliba manam adotai kari kumba matagi manam nati pumnam mo hana mo namlaga
ꯁꯥꯟꯇ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯈꯔ ꯈꯔꯗꯤ ꯁꯤꯡꯅꯕꯗꯤ ꯐꯥꯎꯔꯛꯑꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯖꯤꯠꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯥꯞꯅ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯖꯤꯠꯅ "ꯑꯦ, ꯀꯗꯥꯏꯗꯒꯤ ꯂꯥꯎꯔꯛꯏꯕ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯅꯣ? ꯑꯩꯅ ꯇꯥꯔꯛꯏꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ?" ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯃꯛ ꯈꯟꯖꯕꯒꯤ ꯋꯥꯅꯤ, ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯖꯤꯠꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯀꯦꯝꯄꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕ ꯒꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯁ꯭ꯇꯥꯔꯠ ꯉꯪꯗꯅ ꯒꯥꯔꯤ ꯑꯁꯤ ꯊꯧꯕꯒꯤ ꯃꯑꯣꯡꯗ ꯇꯧꯈꯠꯂꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯖꯤꯠꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯤꯀꯞ ꯑꯁꯤ ꯈꯪꯊꯣꯛꯊꯣꯔꯛꯂꯒ ꯃꯄꯥꯜꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯄ ꯈꯦꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯇꯥꯔꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯅ "ꯅꯨꯄꯤꯁꯤꯡ ꯑꯁꯤꯁꯨ ꯍꯨꯔꯥꯟꯕ ꯂꯥꯛꯑꯕ꯭ꯔꯥ? ꯅꯈꯣꯏ ꯈꯪꯒꯅꯤꯗꯅ" ꯍꯥꯏꯗꯅ ꯑꯖꯤꯠ ꯑꯁꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯏ꯫ ꯑꯗꯨꯒꯗꯤ ꯑꯖꯤꯠꯅ ꯍꯦꯛ ꯆꯦꯟꯊꯣꯛꯄ ꯃꯇꯝꯗ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯀꯥꯏꯕ ꯇꯧꯗ, ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯕ ꯇꯧꯗ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯒꯥꯔꯤꯒꯤ ꯃꯐꯝ ꯖꯒꯥꯁꯤ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯕ ꯇꯧꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯖꯤꯠꯁꯨ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯈꯔꯗꯤ ꯉꯛꯂꯤ꯫ ꯑꯖꯤꯠꯅ "ꯑꯦ, ꯍꯧꯖꯤꯛꯋꯥꯏꯗ ꯒꯥꯔꯤ ꯑꯁꯤ ꯁ꯭ꯇꯥꯔꯠ ꯍꯧꯔꯒ ꯉꯪꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯗꯤ ꯇꯥꯈꯤꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯁꯤꯗꯩꯁꯤꯗ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ" ꯍꯥꯏꯗꯅ ꯑꯖꯤꯠ ꯑꯁꯤ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯆꯪꯂꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯂꯩꯕꯒꯨꯝꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯑꯖꯤꯠ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯖꯤꯠ ꯃꯃꯥꯏ ꯑꯁꯤ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯖꯤꯠꯅ "ꯑꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯏꯕ ꯃꯌꯥꯝ ꯑꯁꯤ ꯁꯤꯕꯨ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ ꯂꯥꯟꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁ, ꯑꯣꯟꯊꯣꯛꯄꯅꯤꯗ" ꯍꯥꯏꯗꯅ ꯑꯖꯤꯠ ꯑꯗꯨ ꯋꯥꯈꯜꯗ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯑꯖꯤꯠꯅ "ꯃꯐꯝ ꯖꯒꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯁꯤꯕꯨ ꯑꯩꯅ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯁꯤ ꯃꯁꯤ ꯂꯥꯜꯂꯕ꯭ꯔꯥ? ꯂꯥꯜꯂ ꯃꯥꯜꯂꯦ. ꯐꯔꯦ, ꯑꯩꯁꯨ ꯆꯪꯂꯒꯦ" ꯍꯥꯏꯗꯅ ꯑꯖꯤꯠꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯡ ꯑꯁꯤ ꯊꯤꯡꯖꯤꯜꯂꯤ꯫ ꯑꯖꯤꯠꯅ ꯍꯦꯛ ꯇꯨꯝꯊꯒꯦ ꯍꯥꯏꯗꯅ ꯇꯧꯕ ꯃꯇꯝꯗ ꯊꯣꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯣꯡ ꯗꯣꯡ ꯂꯥꯎꯅ ꯊꯤꯜꯂꯛꯄꯅꯤ꯫ ꯑꯖꯤꯠꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯒꯗꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯁꯤ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯄꯅꯤ꯫ ꯑꯖꯤꯠꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯁꯥꯁꯤ ꯈꯔ ꯀꯤꯔꯞ ꯇꯧꯏ꯫ ꯑꯖꯤꯠꯅ "ꯍꯩ, ꯅꯪ ꯀꯅꯥꯅꯣ? ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗꯤ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯆꯪꯍꯟꯗꯕꯅꯤ. ꯑꯗꯨꯒ ꯃꯐꯝ ꯖꯒꯥꯁꯤꯗ ꯆꯪꯂꯛꯏꯕ ꯅꯪꯕꯨ ꯀꯅꯥꯅꯣ?" ꯑꯁꯤ ꯍꯥꯏꯗꯅ ꯑꯖꯤꯠꯅ ꯍꯪꯂꯨꯕꯅꯤ꯫ ꯅꯨꯄꯤꯁꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯤ꯫ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯃꯥꯏꯁꯤ ꯆꯤꯠ ꯅꯥꯜꯂꯒ ꯅꯨꯄꯤꯁꯤ ꯃꯁꯛ ꯃꯁꯥꯁꯨ ꯑꯃꯠꯇ ꯌꯦꯡꯐꯝ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯖꯤꯠ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯖꯤꯠꯅ ꯑꯗꯨꯝ ꯍꯦꯛ ꯂꯥꯎꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯤꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯑꯇꯩ ꯂꯩꯔꯤꯕ ꯑꯁꯥꯃꯤꯁ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯈꯔ ꯂꯥꯞꯇꯛꯅ ꯇꯨꯝꯕꯅꯤ꯫ ꯑꯗꯨꯅ ꯑꯖꯤꯠꯅ ꯂꯥꯎꯔꯛꯏꯕꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯖꯤꯠꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯑꯁꯤ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩ꯫ ꯁꯥꯟꯇ ꯑꯃꯗꯤ ꯊꯣꯏꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯑꯒ ꯁꯥꯔꯕꯨ ꯀꯩꯗꯧꯔꯒꯦ ꯁꯥꯔ?" ꯑꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯪꯂꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯖꯤꯠꯅ ꯍꯧꯖꯤꯛꯋꯥꯏꯗ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯏꯃꯥꯡ ꯑꯁꯤꯗ ꯁꯥꯔ, ꯀꯅꯥꯕꯨꯅꯣ ꯍꯥꯏꯔꯤꯁꯦ ꯁꯥꯔ? ꯅꯣꯅꯤꯔꯥ ꯁꯥꯔ?" ꯅꯣꯅꯤ ꯅꯠꯇꯦ. ꯍꯧꯖꯤꯛꯋꯥꯏꯗ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯏꯃꯥꯡꯃꯛꯁꯤꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨꯁꯨ ꯃꯃꯥꯏ ꯁꯤꯠ ꯅꯥꯜꯂꯤ꯫ ꯃꯃꯤꯠ ꯃꯅꯥꯒ ꯑꯃꯠꯇ ꯄꯥꯟꯕꯒ ꯑꯃꯠꯇ ꯌꯥꯎꯗ ꯃꯥꯜꯂꯤ꯫ ꯃꯃꯥꯏ ꯑꯗꯨ ꯁꯤꯠ ꯅꯥꯜꯂꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯥꯟꯇ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯊꯣꯏꯕꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯔꯒꯤ ꯋꯥꯈꯜꯗ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯁꯥꯔ. ꯁꯥꯔ ꯀꯩꯁꯨ ꯊꯣꯏꯅꯁꯨ ꯋꯥꯈꯜꯗ ꯈꯟꯖꯤꯜꯂꯨꯔꯅꯨ ꯁꯥꯔ. ꯁꯥꯔꯒꯤ ꯀꯥꯗ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯪꯁꯤꯜꯂꯒ ꯇꯨꯝꯕꯅ ꯐꯔꯅꯤ ꯁꯥꯔ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯑꯖꯤꯠ ꯑꯁꯤ ꯊꯦꯝꯗꯨꯅ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯖꯤꯠ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯎꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯁꯥꯁꯤ ꯈꯔ ꯈꯔ ꯀꯤꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤ꯫ ꯃꯐꯝ ꯖꯒꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯑꯖꯤꯠ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯛꯂꯕꯅꯤ꯫
ꯑꯖꯤꯠꯅ ꯐꯔꯦ ꯅꯕꯥꯅꯤꯁꯨ ꯇꯨꯝꯊꯣꯛꯆꯔꯨꯔꯣ ꯑꯩꯁꯨ ꯇꯨꯝꯊꯅꯕ ꯇꯧꯔꯒꯦ ꯏꯁꯥꯁꯤ ꯈꯔ ꯆꯣꯛꯊꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯗ ꯎꯔꯛꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯕꯨ ꯃꯁꯦ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯖꯤꯠꯁꯨ ꯋꯥꯈꯜꯗ ꯁꯦꯔꯥꯟꯅꯅ ꯋꯥꯈꯜꯗ ꯌꯥꯝꯅ ꯈꯜꯂꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯖꯤꯠ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯎꯏꯊꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯈꯪꯗꯕ ꯑꯃꯅ ꯁꯠ ꯂꯥꯎꯅ ꯍꯥꯏꯗꯣꯔꯛꯂꯦ ꯀꯥꯒꯤ ꯊꯣꯡ ꯑꯁꯤꯁꯨ ꯂꯣꯛ ꯇꯧꯁꯤꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗ ꯑꯖꯤꯠ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯂꯦ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯖꯤꯠꯅ ꯌꯦꯡꯂꯨꯕꯅꯤ ꯑꯁꯨꯝꯅ ꯑꯖꯤꯠꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯖꯤꯠꯀꯤ ꯃꯍꯥꯛꯀꯤ ꯐꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯧꯅꯤ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯂꯒ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯐꯃꯥꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯩꯔꯝꯕꯅꯤ ꯃꯁꯤꯒꯤ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯖꯤꯠ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯖꯤꯠꯅ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯁꯤ ꯃꯃꯥꯏ ꯐꯠ ꯑꯣꯟꯁꯤꯜꯂꯛꯑꯒ ꯅꯪ ꯑꯖꯤꯠ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯦ ꯃꯗꯨꯗ ꯑꯖꯤꯠꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯂꯛꯄ ꯅꯨꯄꯤ ꯅꯣꯅꯤ ꯕꯣꯔꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯂꯩꯔꯝꯕꯗꯨꯗ ꯑꯖꯤꯠ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯂꯥꯎꯕꯒ ꯑꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯇꯤꯟꯊꯛ ꯑꯗꯣꯝꯗ ꯅꯞꯇꯅ ꯀꯥꯔꯦ ꯑꯗꯨꯒ ꯅꯣꯅꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯉꯪꯗꯅ ꯅꯣꯅꯤꯁꯤ ꯌꯥꯝꯅ ꯉꯪꯗꯅ ꯆꯠꯄꯒꯨꯝꯅ ꯇꯧꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯅꯣꯅꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯀꯟꯅ ꯉꯪꯗꯨꯅ ꯃꯊꯛꯂꯣꯝꯗ ꯑꯃꯨꯛꯁꯨ ꯀꯥꯈꯠꯂꯛꯄꯅꯤ ꯑꯗꯨꯒ ꯍꯪꯒꯠ ꯍꯟꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯩ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯍꯦꯛ ꯇꯥꯗ꯭ꯔꯕꯅꯤ ꯃꯩꯅꯒ ꯃꯝꯕꯒ ꯑꯖꯤꯠ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯁꯨꯝ ꯀꯤꯕ ꯍꯦꯟꯖꯤꯜꯂꯛꯂꯦ ꯑꯖꯤꯠꯅ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯃꯩꯈꯦꯠ ꯑꯁꯤꯕꯨ ꯂꯥꯝꯕ ꯐꯪꯂꯕꯗꯤ ꯃꯁꯤ ꯈꯦꯠꯂꯒ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈꯤꯕꯁꯨ ꯌꯥꯏꯗ ꯍꯥꯏꯗꯅ ꯑꯖꯤꯠ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯅ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯃꯅꯥꯛꯋꯥꯏꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯩꯈꯦꯠ ꯑꯗꯨ ꯂꯥꯝꯃꯤ ꯑꯗꯨꯒ ꯃꯩꯈꯦꯠ ꯑꯗꯨ ꯈꯦꯠꯂꯒ ꯂꯩꯕ ꯃꯇꯝꯗ ꯅꯣꯅꯤꯒꯤ ꯚꯨꯠ ꯑꯣꯜꯂꯕ ꯍꯛꯆꯥꯡ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈꯤ ꯑꯖꯤꯠꯅ ꯃꯥꯡꯈ꯭ꯔꯦꯗꯅ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯇꯨꯝꯊꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯁꯣꯝꯗ ꯊꯣꯏꯕꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯥꯟꯇꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯁꯨ ꯅꯠꯇꯦ ꯂꯥꯎꯔꯛꯂꯤꯕꯁꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯁꯥꯃꯤꯁ ꯃꯆꯥꯅꯤꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯅꯤ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯀꯩꯗꯧꯅꯔꯒꯦ ꯍꯥꯏꯗꯅ ꯆꯦꯟꯊꯣꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯖꯤꯠꯇ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯖꯤꯠꯅ ꯍꯟꯗꯛꯃꯨꯛꯇꯤ ꯅꯣꯅꯤꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯂꯣꯟꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯪꯀꯤꯔꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯁꯤ ꯑꯗꯨꯒ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯂꯩꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯩ ꯅꯣꯅꯤꯁꯦ ꯐꯅ ꯀꯨꯏꯅ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯃꯈꯣꯏ ꯃꯉꯥ ꯆꯪꯗꯅ ꯅꯣꯅꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯊꯤꯕꯁꯨ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯣꯅꯤꯁꯦ ꯈꯪꯉꯦ ꯍꯥꯏꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯇꯕꯗꯨꯗ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯣꯡ ꯑꯁꯤ ꯊꯤꯜꯂꯛꯂꯤ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯅ ꯊꯣꯡ ꯍꯥꯡꯉꯤ ꯅꯣꯅꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯅꯣꯅꯤ ꯑꯁꯤ ꯄ꯭ꯔꯞ ꯆꯪꯂꯛꯑꯕ ꯃꯇꯝꯗ ꯃꯩ ꯇꯤꯛꯏ ꯑꯗꯨꯕꯨ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯅꯣꯅꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯤꯇꯪꯗꯤ ꯁꯥꯎꯅꯤꯡꯕꯒꯨꯝ ꯇꯧꯏ ꯃꯈꯣꯏꯅ ꯃꯩ ꯇꯤꯛꯅ ꯅꯣꯅꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ ꯑꯗꯨꯒ ꯅꯣꯅꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅ ꯁꯥꯟꯇꯅ ꯂꯣꯟꯅ ꯅꯣꯅꯤꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨ ꯃꯗꯨꯒꯤ ꯐꯤ ꯃꯁꯦꯠ ꯑꯃꯗ ꯅꯣꯅꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯪꯍꯟꯗ ꯂꯪ ꯃꯆꯥ ꯑꯃꯅ ꯀꯤꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯁꯥꯁꯤ ꯈꯔ ꯈꯖꯤꯛꯇꯤ ꯀꯤꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯅꯤ ꯑꯁꯤ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦ ꯅꯣꯅꯤ ꯍꯦꯛ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯤꯡꯂꯤꯕ ꯂꯪ ꯑꯗꯨꯁꯨ ꯖꯔ ꯑꯗꯨꯃꯛ ꯆꯠꯈꯤ ꯂꯪ ꯑꯁꯤ ꯐꯅ ꯌꯥꯝꯅ ꯁꯥꯡꯕ ꯂꯪꯅꯤ ꯑꯗꯨꯕꯨ ꯅꯣꯅꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯪ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯆꯠꯈꯤꯕꯅ ꯂꯪ ꯑꯁꯤ ꯃꯊꯪ ꯂꯣꯏꯈꯤꯕꯅ ꯁꯝꯗꯅ ꯂꯪꯗꯨꯝ ꯐꯅ ꯃꯈꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯂꯪꯗꯨꯝꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯅꯤꯒꯤ ꯃꯁꯥꯁꯤꯅ ꯆꯤꯡꯗꯨꯅ ꯆꯠꯈꯤꯕ ꯂꯪ ꯑꯗꯨ ꯆꯞ ꯍꯦꯛꯇ ꯂꯦꯞꯈꯤ ꯍꯥꯏꯕꯗꯤ ꯂꯪ ꯑꯁꯤꯁꯨ ꯆꯠꯄ ꯂꯦꯞꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯂꯪ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯍꯥꯏꯐꯦꯠ ꯆꯠꯂꯒ ꯌꯦꯡꯂꯨꯏ ꯑꯁꯨꯝꯅ ꯆꯠꯂꯒ ꯌꯦꯡꯂꯨꯕꯗꯨꯗ ꯂꯪ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ
ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯁꯥꯔꯤꯕ ꯃꯄꯥ ꯑꯁꯣꯝꯗ ꯃꯈꯥ ꯆꯤꯡꯆꯦꯛꯂꯣꯝꯗ ꯑꯁꯨꯝ ꯀꯨꯝꯊꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯂꯤ꯫ ꯂꯪ ꯑꯗꯨꯅ ꯆꯪꯈꯤꯕꯗꯨ ꯃꯈꯨꯟ ꯃꯆꯥ ꯑꯃꯗ ꯑꯗꯨꯃꯛ ꯆꯪꯈꯤ꯫ ꯍꯣꯒꯥꯏꯔꯒ ꯅꯨꯡꯊꯨꯝꯁꯤꯡ ꯑꯗꯨ ꯌꯦꯡꯉꯤ꯫ ꯃꯐꯝ ꯖꯒꯥꯁꯤꯁꯨ ꯃꯊꯛꯂꯣꯝꯗꯒꯤ ꯆꯤꯡ ꯅꯤꯡꯈꯥꯏꯕ ꯃꯇꯝꯗ, ꯍꯥꯏꯕꯗꯤ ꯂꯝꯕꯤ ꯊꯨꯒꯥꯏꯕꯒꯤ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕ ꯃꯇꯝꯗ ꯃꯈꯥꯁꯤꯗ ꯅꯨꯡꯊꯨꯝ ꯃꯌꯥꯝ ꯑꯃ ꯇꯥꯁꯤꯜꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯅꯟꯁꯤꯜꯂꯒ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧꯅꯤ꯫ ꯂꯪ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯊꯤꯅ ꯃꯈꯣꯏꯁꯨ ꯐꯤ ꯑꯃ ꯐꯪꯂꯤ꯫ ꯐꯤ ꯑꯁꯤ ꯉꯁꯥꯏ ꯅꯣꯅꯤꯅ ꯏꯜꯂꯛꯈꯤꯕ ꯐꯤ ꯑꯗꯨꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯁꯤ ꯃꯁꯤꯗꯤ ꯐꯔꯛ ꯇꯥꯔꯅꯤ, JCB ꯀꯧꯔꯁꯤ ꯍꯥꯏꯗꯅ JCB ꯀꯧꯔꯒ ꯃꯈꯣꯏꯁꯨ ꯃꯐꯝ ꯖꯒꯥꯗꯨꯗ ꯃꯤ ꯀꯌꯥꯒꯨꯝꯕ ꯈꯔ ꯃꯈꯣꯏꯅ ꯀꯧꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯖꯒꯥꯗꯨ ꯈꯣꯠꯇꯣꯛꯍꯜꯂꯒ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯈꯣꯠꯇꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯖꯒꯥꯗꯨꯗ ꯌꯥꯝꯅ ꯀꯤꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯅꯨꯄꯤ ꯑꯃꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯍꯥꯛꯅ ꯏꯟꯗꯨꯅ ꯂꯥꯛꯈꯤꯕ ꯐꯤ ꯑꯗꯨꯁꯨ ꯐꯤ ꯑꯁꯤ ꯏꯄꯠ ꯄꯠꯊꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯉꯥꯁꯤ ꯂꯣꯏꯅ ꯉꯛꯂꯤ꯫ ꯑꯗꯨꯗ ꯑꯖꯤꯠꯅ, ꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ? ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯅꯣꯅꯤ ꯑꯗꯨꯗꯤ ꯐꯤ ꯑꯁꯤꯗ ꯀꯤꯔꯤꯕ ꯂꯪ ꯑꯁꯤ ꯁꯤꯕꯨ ꯅꯣꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯒꯗ꯭ꯔꯥ? ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯪꯂꯦ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯔꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ DNA ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯣꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯅꯣꯅꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯂꯤ꯫ ꯃꯇꯧ ꯀꯔꯝꯅ ꯑꯁꯤꯕ ꯅꯨꯄꯤ ꯑꯃꯒ ꯃꯈꯣꯏꯒ ꯄꯨꯂꯞ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯂꯤꯕꯅꯣ ꯍꯥꯏꯔꯒ ꯋꯥꯈꯜꯗ ꯈꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯦ꯫ ꯅꯣꯅꯤ ꯑꯁꯤ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯐꯖꯅ ꯈꯪꯗꯣꯛꯂꯕ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯪꯕ ꯂꯥꯛꯄꯅꯤ꯫ ꯅꯣꯅꯤꯒꯤ ꯅꯨꯄꯥꯗꯨꯁꯨ ꯊꯕꯛ ꯁꯨꯕꯗ ꯕꯣꯝ ꯄꯣꯈꯥꯏꯔꯛꯄꯗ ꯅꯨꯡ ꯃꯆꯦꯠꯅ ꯄꯥꯜꯂꯒ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯅꯣꯅꯤꯒꯤ ꯃꯁꯥꯁꯤꯁꯨ ꯃꯤꯔꯣꯜꯂꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯁꯤ ꯀꯥꯏꯗꯅ ꯃꯁꯥꯁꯨ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯅꯤꯁꯤꯁꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯕꯛ ꯆꯠꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯣꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯐꯪꯂꯕꯅꯤꯅ ꯃꯩ ꯐꯖꯅ ꯊꯥꯗꯣꯛꯂꯦ꯫ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯖꯤꯠꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯊꯕꯛ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯣꯅꯤ ꯍꯦꯛ ꯂꯥꯛꯄꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯖꯤꯠꯅ ꯍꯥꯏꯔꯛꯏ, ꯁꯥꯟꯇ, ꯅꯍꯥꯟ ꯃꯈꯩ ꯅꯣꯅꯤꯒꯤ ꯊꯋꯥꯏ ꯂꯥꯛꯂꯤꯕꯗꯣ ꯇꯁꯦꯡꯅ ꯑꯩꯗꯤ ꯏꯁꯥꯗ ꯉꯛꯄ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯏꯀꯪ ꯀꯪꯅ ꯂꯩꯔꯝꯃꯤ, ꯁꯔꯨ ꯄꯣꯂꯥꯡ ꯉꯥꯛꯇ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯩ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒ ꯄꯨꯂꯞ ꯄꯨꯟꯅ ꯃꯩ ꯇꯦꯛꯃꯤꯟꯅꯔꯝꯂꯤꯕꯅꯣ? ꯁꯥꯔ, ꯑꯩꯅ ꯁꯨꯝ ꯈꯟꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯊꯋꯥꯏꯁꯤ ꯃꯊꯧ ꯃꯉꯝ ꯀꯩꯅꯣ ꯈꯔ ꯂꯣꯏꯁꯤꯟꯅꯕ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄꯁꯨ ꯃꯥꯜꯂꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯤ ꯀꯤꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯀꯟꯕ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯏꯪꯒꯤꯠ ꯄꯤꯔꯛꯄ ꯃꯥꯜꯂꯤ꯫ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯐꯔꯦ, ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯊꯕꯛ ꯑꯁꯤ ꯁꯨꯔꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯑꯗꯨ ꯁꯨꯔꯒ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯕꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯑꯁꯤ ꯃꯐꯝ ꯖꯒꯥꯗꯨꯗ ꯊꯕꯛ ꯇꯧꯔꯒ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫